mommy, your vice principal, and all the teachers and my friends and my juniors. Today I feel so happy and very thankful to our lovely juniors that they have made our day so happy, and the meal was also very good and tasty. And I want to speak in Manipuri. ꯑꯍꯥꯟꯕꯗ ꯑꯩꯅ ꯍꯦꯛ ꯁ꯭ꯀꯨꯜ ꯇꯝꯃꯛꯄꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯇꯥꯛꯄꯤꯔꯛꯂꯤꯕ ꯑꯣꯖꯥ ꯒꯨꯔꯨꯁꯤꯡꯕꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ. ꯑꯗꯨꯒ ꯑꯩꯅ ꯑꯦꯁ ꯄꯤ ꯀꯦꯄꯤꯇꯦꯜ ꯁ꯭ꯀꯨꯜꯁꯤꯗ ꯇꯝꯖꯔꯛꯄꯁꯦ ꯀ꯭ꯂꯥꯁ 2ꯗꯒꯤ ꯇꯝꯖꯔꯛꯄꯅꯤ. ꯑꯗꯨꯅ ꯑꯩꯅ ꯍꯦꯛ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯇꯥꯛꯄꯤꯔꯛꯄ ꯃꯤꯡ ꯑꯣꯏꯅ ꯄꯟꯖꯔꯕꯗ ꯃꯦꯝ ꯀꯥꯂꯥ, ꯃꯦꯝ ꯕꯥꯅꯤꯁꯅꯥ, especially ꯃꯦꯝ ꯃꯧꯁꯃꯤ, ꯃꯤꯁ ꯍꯥꯏꯆꯦ, ꯑꯣꯖꯥ ꯈꯨꯗꯤꯡꯃꯛꯄꯨ ꯌꯥꯝꯅ ꯊꯥꯒꯠꯆꯔꯤ. ꯑꯗꯨꯒ ꯑꯩꯕꯨ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯇꯥꯛꯄꯤꯔꯤꯕ ꯁꯕꯖꯦꯛ ꯇꯤꯆꯔꯁ ꯈꯨꯗꯤꯡꯃꯛꯅ every class, every lecture ꯃꯣꯏꯅ ꯑꯩꯈꯣꯏꯗ ꯑꯐꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯇꯝꯕꯤ. ꯑꯗꯨꯒ ꯑꯣꯖꯥ ꯂꯥꯏꯔꯤꯛ ꯇꯥꯛꯄ ꯃꯇꯝꯗꯁꯨ ꯑꯩꯈꯣꯏꯕꯨ ꯌꯥꯝ ꯊꯤꯅ ꯀꯔꯤꯗ ꯁꯣꯏꯈꯤꯒꯗꯒꯦ, ꯀꯔꯤꯗ ꯉꯥꯡꯈꯤꯒꯗꯒꯦ, ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯇꯥꯛꯄ ꯈꯨꯗꯤꯡꯃꯛ ꯄꯨꯛꯅꯤꯡ ꯆꯪꯅ ꯇꯥꯍꯟꯕꯤ ꯍꯥꯏꯇꯥꯔꯦ. ꯑꯗꯨꯒ ꯍꯟꯗꯛꯀꯤ ꯂꯥꯛꯂꯤꯕ ꯑꯦꯛꯖꯥꯝ ꯑꯁꯤꯗꯁꯨ ꯁ꯭ꯀꯨꯜꯒꯤ ꯃꯥꯏ ꯄꯥꯛꯄ ꯉꯝꯖꯒꯦ. ꯑꯩ ꯍꯧꯖꯤꯛꯁꯨ ꯍꯣꯠꯅꯖꯔꯤ. ꯑꯍꯥꯟꯕ ꯃꯛꯇꯗ ꯅꯤꯡꯁꯤꯡꯕꯤꯕ ꯑꯣꯖꯥꯁꯤꯡꯕꯨ ꯏꯀꯣꯛ ꯃꯛꯅ ꯈꯨꯔꯨꯝꯖꯔꯤ ꯑꯃꯗꯤ ꯏꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯒ ꯑꯩꯒꯤ ꯖꯨꯅꯤꯌꯔꯁꯤꯡꯕꯨ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯩꯗꯤ ꯁ꯭ꯀꯨꯜꯗ ꯇꯝꯃꯛꯄꯁꯦ ꯑꯣꯟꯂꯤ ꯀ꯭ꯂꯥꯁ 6ꯗꯒꯤ ꯇꯝꯃꯛꯄꯅꯦ. ꯑꯗꯣ ꯀ꯭ꯂꯥꯁ 6ꯗꯒꯤ ꯇꯝꯃꯛꯄꯗꯒꯤ 6ꯀꯤ ꯇꯤꯆꯔꯁ ꯗꯦ ꯅꯨꯃꯤꯠꯇꯒꯤ ꯁ꯭ꯀꯨꯜꯗ ꯂꯦꯞꯈ꯭ꯔꯦ. ꯁ꯭ꯀꯨꯜ ꯐꯖꯅ ꯀꯥꯕꯗꯤ ꯀ꯭ꯂꯥꯁ 10 ꯁ꯭ꯋꯥꯏꯗꯒꯤ ꯀꯥꯕꯅꯦ. ꯑꯗꯣ 8, 9ꯗꯗꯤ ꯑꯣꯟꯂꯥꯏꯟꯗꯅꯦ. ꯁ꯭ꯀꯨꯜꯒꯤ ꯃꯍꯥꯎꯁꯦ ꯑꯩꯒꯤ ꯃꯐꯝꯗꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯗꯤ ꯁ꯭ꯋꯥꯏꯗ ꯊꯥꯕ ꯈꯣꯠꯄ ꯇꯧꯕꯒꯤ ꯌꯥꯝ ꯐꯪꯈꯤꯗ꯭ꯔꯦ. ꯑꯗꯣ ꯐꯪꯕ ꯃꯇꯝꯗ ꯑꯃꯨꯛꯀ ꯀꯥꯏꯅꯗꯤ ꯈꯟꯕꯗꯤ ꯍꯣꯏ ꯈꯔꯗꯤ ꯅꯨꯡꯉꯥꯏꯇꯦ. ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗ ꯁ꯭ꯀꯨꯜ ꯑꯃꯨꯛ ꯂꯦꯞꯄꯅꯤ ꯈꯟꯕꯁꯦ. ꯀꯦꯕꯤꯜꯁꯤꯗ ꯑꯩꯒꯤ ꯑꯍꯥꯟꯕ ꯑꯩꯒꯤ ꯃꯤꯡꯁꯦ ꯕꯦꯅꯦꯗꯤꯛ ꯀꯧꯋꯦꯅꯦ ꯈꯪꯈꯤꯕꯁꯦ ꯀ꯭ꯂꯥꯁ 6ꯀꯤ ꯃꯇꯝꯗ ꯃꯦꯠꯁꯁꯦ ꯐꯖꯅ ꯂꯤꯡꯈꯠꯈꯤꯕꯗꯒꯤ ꯑꯣꯖꯥ ꯑꯃꯅꯤ ꯈꯛꯇꯅꯦ ꯑꯗꯨ ꯈꯪꯈꯤꯕꯗ. ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯅ ꯀ꯭ꯂꯥꯁ 10 ꯀꯥꯔꯛꯄ ꯃꯇꯝꯗ ꯈꯪꯈꯤꯕꯁꯤꯗꯤ ꯃꯦꯗꯥꯝ ꯕꯂꯥꯈꯛꯅ ꯐꯥꯔꯁꯀꯤ ꯑꯣꯏꯅ ꯑꯩꯒꯤ ꯃꯤꯡꯁꯦ ꯈꯪꯈꯤ. ꯍꯥꯏꯗꯤ ꯀ꯭ꯂꯥꯁ 9 ꯀꯥꯕꯗ ꯃꯦꯗꯥꯝꯅ ꯄ꯭ꯔꯣꯖꯦꯛ ꯑꯃ ꯄꯤꯔꯛꯈꯤꯕ. ꯁꯤ ꯄ꯭ꯔꯣꯖꯦꯛꯁꯦ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯇꯥꯡꯕ ꯄꯣꯠꯁꯦ ꯀꯩꯅꯣꯅ ꯍꯥꯏꯔꯒ ꯄ꯭ꯔꯣꯖꯦꯛꯁꯦ ꯄꯤꯕꯗꯨꯗ ꯑꯩꯅ ꯁꯦꯝꯈꯤꯕ ꯑꯗꯨꯒꯤ ꯁ꯭ꯄꯤꯆꯇꯨꯗ ꯍꯧꯖꯤꯛꯀꯤ ꯄꯣꯠꯇꯣ ꯁꯦꯝꯃꯒ ꯀ꯭ꯂꯥꯁ 9ꯒꯤ ꯄ꯭ꯔꯤꯄꯦꯔꯦꯁꯟꯁꯦ ꯁ꯭ꯄꯤꯆ ꯑꯣꯏꯅ ꯁꯦꯝꯃ ꯊꯝꯈꯤꯕꯗꯣ ꯀ꯭ꯂꯥꯁ 10ꯗ ꯑꯩꯅ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯄꯣꯠꯇ ꯇꯧꯕꯗꯨꯗ ꯁꯥꯔ ꯄ꯭ꯔꯤꯟꯁꯤꯄꯜꯅ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯂꯥꯎꯈꯤꯕꯒꯤ ꯃꯗꯨꯒꯤ ꯃꯦꯗꯥꯝ ꯕꯂꯥꯗꯗꯤ ꯑꯩꯅ ꯐꯣꯡꯗꯣꯛꯄꯗꯤ ꯅꯪꯍꯧꯗ꯭ꯔꯦ. ꯑꯗꯣ ꯉꯁꯤ ꯐꯦꯌꯔꯋꯦꯜ ꯅꯨꯃꯤꯠꯁꯤꯗ ꯑꯩꯒꯤ ꯑꯁꯦꯡꯕꯒꯤ ꯀꯦꯕꯤꯜꯁꯤꯗ ꯕꯦꯅꯦꯗꯤꯛ ꯀꯧꯋꯦ ꯈꯪꯈꯤꯕꯁꯤꯗꯤ ꯐꯖꯅ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯕꯁꯤꯗꯤ ꯃꯦꯗꯥꯝ ꯕꯂꯥꯅ ꯈ꯭ꯋꯥꯏ ꯐꯥꯔꯁꯅꯦꯅ ꯑꯩ ꯍꯥꯏꯖꯒꯦ. ꯊꯦꯡꯛ ꯌꯨ. ꯑꯗꯣ ꯑꯩ ꯁꯤꯒꯤ ꯁ꯭ꯄꯤꯆꯁꯦ ꯁꯤꯁꯦ ꯐꯖꯅ ꯂꯣꯏꯁꯤꯟꯗꯣꯏ ꯍꯥꯏꯗꯤ ꯑꯩꯒꯤ ꯁꯛ ꯈꯛ ꯅꯠꯇꯕꯤꯗ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯁꯛꯁꯦ ꯈꯪꯍꯟꯅꯕꯒꯤꯗꯃꯛꯇꯁꯨ ꯍꯣꯏ ꯄ꯭ꯂꯥꯟꯗꯤ ꯂꯩꯖꯔꯤ. ꯑꯗꯨꯒꯤ ꯄ꯭ꯂꯥꯟꯗꯨꯃꯗꯤ ꯃꯥꯏ ꯄꯥꯛꯀꯥꯟꯗ ꯊꯝꯖꯔꯒꯦ. ꯑꯗꯣ ꯃꯌꯥꯝꯒꯤꯅꯗꯤ ꯁꯤꯟꯕꯤꯔꯛꯄ ꯊꯦꯡꯛ ꯌꯨ. ꯊꯥꯒꯠꯆꯔꯤ ꯕꯦꯅꯦꯗꯤꯛ. ꯑꯗꯨꯒ ꯃꯊꯪꯁꯤꯒꯤ ꯑꯣꯏꯅꯗꯤ ꯁ꯭ꯀꯨꯜꯁꯤꯒꯤ ꯑꯗꯨꯝ ꯐꯅ ꯂꯩꯔꯤꯕ ꯆꯦꯕꯤꯡꯁꯤꯕꯨ ꯗꯥꯏꯁꯤꯗ ꯀꯧꯈꯠꯇꯨꯅ ꯋꯥ ꯈꯔꯗꯪ ꯊꯝꯖꯕꯤꯌꯣ ꯍꯥꯏꯗꯨꯅ ꯂꯦꯞꯀꯗꯕ ꯅꯤꯡꯁꯤꯡꯖꯔꯤ. A very good afternoon to our respected Sir Principal, Mommy, our respected teachers and my dearest friends and juniors. I don't Manipuri to Haizaribo. I see that my Mama Jay the Kantamakani, do not see school Gimarda, I can't hand the hungry. Although I juniors in the Anna hanging from Tangilla. A boy best I did so it was in the Noida is Horapano. So when I do expectation for classes of the Gangigo, Mama Jay faced the car so he got the Torokono Kokonona. Although avoiding advice of peer gather another madam the lama don't know Shangreva. I don't know Lam would the lam would like the Karadum Panogo. That's it. I say when I did class 10 11 car for the boy. I'm longing
ꯅꯦꯕ ꯑꯗꯣ ꯍꯣꯁꯇꯦꯜꯗ ꯂꯩꯔꯛꯈꯤꯕ ꯑꯃꯨꯛ ꯈꯔ ꯐꯈ꯭ꯔꯦꯕ ꯀꯩ ꯍꯥꯏꯇꯥꯔꯦ ꯗꯦ ꯁ꯭ꯀꯣꯂꯔ ꯑꯣꯏꯅꯁꯨ ꯀꯥꯕꯒꯤ ꯃꯣꯏ ꯃꯤꯡ ꯑꯣꯏꯅ ꯄꯜꯂꯕꯗ ꯅꯣꯏ ꯗꯥ ꯀꯦꯜꯕꯤꯟ ꯍꯣꯏ ꯗꯥ ꯄꯥꯔꯁ ꯍꯣꯏꯗꯤ ꯂꯣꯏꯔꯝꯃꯅꯤ ꯂꯥꯡꯕꯗ ꯑꯃꯥꯏꯅꯗꯤ ꯂꯥꯡꯉꯦ ꯑꯗꯣ IQꯗꯤ ꯅꯣꯏ ꯗꯥ ꯀꯦꯜꯕꯤꯟꯒꯤꯁꯦ ꯑꯗꯨꯝ ꯂꯧꯕ ꯌꯥꯅꯤ ꯃꯥꯏ IQꯁꯦ ꯑꯗꯨꯝ ꯐꯖꯕꯅꯦ ꯂꯥꯡꯕꯩ ꯈꯨꯇꯧꯗꯣ ꯃꯥꯏ ꯇꯥꯏꯞꯇ ꯌꯥꯝ ꯇꯧꯕꯅꯣ ꯍꯥꯏꯕ ꯑꯗꯨꯒ ꯑꯩ ꯅꯣꯏꯗ ꯍꯥꯏꯒꯗꯕ ꯑꯃꯅꯀꯣ ꯀꯝꯄꯤꯇꯤꯁꯟ ꯇꯧꯕꯗꯣ ꯚꯥꯏ ꯅꯪ ꯀꯥꯈꯠꯂꯣ ꯍꯥꯏꯃꯤꯟꯅꯔꯁꯦ ꯑꯗꯨꯒ ꯅꯣꯏ ꯃꯁꯦꯟ ꯀꯝꯄꯤꯇꯤꯁꯟ ꯇꯧꯅꯕꯗꯣ ꯑꯗ ꯑꯩꯅ ꯍꯥꯏꯒꯗꯕꯗꯤ ꯀꯝꯄꯤꯇꯤꯁꯟꯁꯦ ꯅꯣꯏ ꯃꯁꯦꯟ ꯇꯧꯅꯕꯕꯨꯗꯤ ꯑꯩꯅ ꯈꯟꯕꯗ ꯅꯪ ꯅꯁꯥꯒꯤ ꯍꯥꯟꯅꯒꯤꯗꯨꯗꯩ ꯑꯣꯏꯅ ꯍꯥꯏꯗꯤ ꯁꯦꯜꯐ ꯑꯣꯏꯅ ꯀꯝꯄꯤꯇꯤꯁꯟ ꯇꯧꯅꯕꯅ ꯐꯒꯗ꯭ꯔꯥꯅ ꯑꯣꯏꯅ ꯈꯜꯂꯦ ꯑꯇꯩꯒꯤ ꯅꯠꯇꯦꯕ ꯍꯥꯏꯗꯤ ꯃꯤ ꯑꯃꯒ IQ ꯂꯦꯚꯦꯜ ꯑꯗꯨꯒ ꯑꯇꯩ ꯌꯥꯝ ꯈꯦꯠꯅꯩꯕ ꯑꯗꯨꯅ ꯑꯩ ꯏꯁꯥꯅ ꯑꯩ ꯍꯥꯟꯅꯒꯤꯗꯨꯗꯩ ꯈꯇꯪ ꯐꯒꯠꯂꯛ ꯇꯥꯔꯗꯤ ꯑꯩ ꯃꯊꯪ ꯁ꯭ꯇꯦꯞꯇꯗꯤ ꯌꯥꯝ ꯐꯒꯠꯂꯛꯀꯗ꯭ꯔꯥꯅ ꯈꯜꯂꯦꯕ ꯃꯤ ꯍꯥꯏꯗꯤ ꯑꯩꯒ ꯃꯤ ꯑꯃꯒ ꯑꯃꯍꯦꯛꯇ ꯑꯦꯛꯖꯥꯝꯄꯜ ꯑꯣꯏꯅ ꯂꯧꯔꯁꯦ ꯑꯗꯨꯗꯨꯅ ꯔꯦꯡ ꯇꯥꯟꯅꯔꯦꯅ ꯈꯜꯂꯁꯤꯅꯦ ꯑꯩ ꯃꯥꯒꯤ IQꯗꯣ ꯌꯧꯔꯝꯗꯕ ꯌꯥꯏꯕ ꯑꯗꯨꯒ ꯀꯩꯒꯨꯝꯕ ꯕꯥꯏ ꯆꯥꯟꯁ ꯃꯥꯅ खरा तनग्रगा खरा होनाबा लेप्थाग्रगा आइना अमुक मोदे खतंग हेक हंगलकपदा आई जाम हराउदोइनेबा अदो हराउदो आइदी क्या तारे कुइना सकदब मानदेबा कइगिनो हायदा आइगी हानगी दुदै खरा होइना होनारगा मी दुदैना हेलकपदना फगदना खलेबा कइगिनो हायदा मा ngसाइगी मी अमदो अदुदि तनबगी नंगने हेंगो होइदोइनेबा माना तलक्ट्रा कांददी नंगोदे के हेंगिनिबा नंग आदा मा मोगोदे नंग खतंग हेंगिबा मो नंगा हराव ले कांददा माना तलक्तबा हरवक उनको हर तारी नंग याक्सिना डाउन जटनीबा अदुना आइना हायगदबजे नंग नसा हाइदि नंगजे हदक ना समनाबा 75 चलेन खलेजेबा एग्जाम में एकदा मथंग एग्जाम लेक्तो ada nang 75 sakito ada gi hen da point ko no mi me da ka hin competition no ina low no ba nang nasa gi level ga mi ama gi level ga yang thina khep nai ba adu nasa level do khang ga wena to hai dai loi sa da gam da thank you everyone Tagachiri Sister Bensi, Makadar Basidi, Brothers Lomdagi, Daki Albinbu, Stacy Sida, Wakara Haina Haidina, Good morning, everyone. Oh, good afternoon. Kasi kung nga nga ni kasi light ay di ko eh. Kaya maso dum high right. Ato class 11. Ato class 11 to pasal na ay di 12 ka 11 ka related ko eh to na kaka khona biyo. Ay di ako ay hajin wise abti ware ba ko di. Tamngam de ba ko. Sina kaka wala sa lo kano to. Physics chemistry ka to mani yan na ne. Hajik hanguraga 11 na takra bani 11 na yaw rabne ga tane to na kaka khona da di ka di Oi, ya rồi. Mes ki cái nói phong là phá rồi. Cái chỉ có được cái gì đó thì ra bao nhiêu. Xin lỗi. Yeah. Thank you so much, Brother Kelvin. Next, I would like to call upon our sister Nongtangami to give some source speech to all of us. Very good afternoon to everyone present here. Farewell ki Moina 11th Laiba Hadi students A kind of 12 say we document as high grade no 11th has a power already 12 say adum Hadi no one know the knowledge of the Lunibaduna 11th has a 12 Karaganda 12 exams
ꯀꯩꯀꯩ ꯐꯖꯅ ꯂꯣꯏꯅꯃꯛ ꯊꯥꯔꯕꯣ ꯗ ꯕꯦꯁ ꯅꯪ ꯇꯤꯆꯔꯁ ꯇꯥꯏꯅ ꯑꯗꯨꯒ ꯉꯁꯤꯒꯤ ꯊꯦꯡꯛ ꯌꯨ ꯁꯤ ꯍꯥꯏ ꯂꯣꯏꯁꯤꯜꯂꯒꯦ. Thank you, Sister Nongthanganbi. And next, we all would like to call upon Brother Prabhas to give a short speech. So please